Meitei Pangal, Meitei, Naga amadi Tangkhul furup ki miyoi sing yauna punna saruk yaminaduna Iftar gi thoram Pangthokminakhre. Ngasi mayang Imphal Bengun Sati Khongnangkhong ground da Manipur Meitei Pangal Welfare Organization MMWO na sinduna Grand Iftar gi thoram ama Pangthokminakhre. Thoram aduda tongan ma furup ki miyoi singna saruk yabaga loinana CSO kaya gi luchingba singa punna chaklen chaminakhi. Thoram adu pangthokpagi matangda MMWO gi President Chesam Ali na haikibada Manipur da Daminariba furup khudingmakna nungsi chanana amatta oina laiminaraba matamdata Manipur gi asengba fazaba masak uba fangani. Manipur da khundaminariba furup masel gi marakta nungaina da batatana thokliba asi laibak thibani. Ngasisu aruba fibam amada laiminari. Masigi maram aikoi punna thidokminaba mathautai. Loinana ngasigi thoram asinasu Manipur da ing tapa purakpada achauba mateng ama soidana purakpa ngamlasanu haiba wafam sing fongdokhi. Forum for Restoration of Peace ki convener asang kasarna haikibada lamdam asida laiminariba yalhaumi furup sing asida mapandagi hu kamsilaktuna aikoi masel kangkhong chaiba fibam amada laihanba asi laibak thibani. Masi haiba matamda sauba mapi mapa kayasu lairi madu taubigano mapi mapa ama oina Manipur da ingtapa puraknaba hotnabiyu. Sanalaibak Manipur asi handaki irang asina malemgi mamangda ikaiba nanghanba haibadu oire. Manipur gi yalhaumi singna nungsi chanana hingminnaba matamda ingtapa purakpa ngamgani haiki. Ngasigi thoramaduda mayang Imphal Kendragi MLA Kongkham Robindro, Khetrigao Kendragi MLA Sheikh Nurul Hassan, Kairao Kendragi MLA L Rameswar, MMWO gi President MD Ali Chesam, Fox ki Acting President BM Yaimana chingba tongan ba ching amasung tamgi lup kayagi luchingba singsu sarukyaki. Nungsi chanana matam pumbada amaga thokaminaraga hingminaba kanda soidana ahongba afaba Manipur ima lebak adu oigani haibase aigi thajaba chena leiba maramna aigi chinnaw mayam marum mapang loinana ngasi chinnaw Meitei Pangal na sigumba Gram Iftar sinbasida aikhoisu saru yadari haiduna masigi saktamdu utjabani ichinaw Meitei Pangal nasu achauba thodang rol lobiraga ngasi Manipurda thokliba punamakse inthaba purakpada ichinaw Meitei Pangal gisu yamna achauba thodang rol lei haibase masigidang haijaramlaga Manipurda leiriba Manipuri akoi phajai chapakni haijuse leiriba community khudima phajana leminaraka daniba Manipur gi saktham phago ultuse karena isam changgoro thorama khoina khangbo ngamdriba soiriba khodibyamse soibase amutang soibu sukai deba Manipur da amutang soigibni haidi kasukai deba leiriba community gi marakta akhoina hanjan khanalise karigino ba kariomdi soireba ngasa haibiriba akhoibu buching pogen pugiriba leadersingna soibirapani haise akhoigi su mathakta mu leiriba daita mayamse kendra gi MLA singna daita ta lobiri mayamse luching pogen duna phaja lobira magadi mathakta khoi leiri mayamse phaja yubira magadi ngasi si thogu thomone hai Manipura santi langna haidar maroina khoi kamakam asanga sajja gi pulla gam tande di akoi sappe yadawina maroina kamu pichu jambo model chingba ko ngasi thodi dai sama maroina khoi Meitei nataba Pangal amadi Naga singa sapiraga yam thon Manipura santi langna ba thobok tawbirakane thajaba thamjari Luching lenamagi makhada anoba sarkar ama lakna Manipur da tangdu leitaba chapmanaba midyeng de yengba ngamba henaba thamdaba sinjep thadaba amadi manadaba midyeng leitaba dum laba sasana ama situation na lakpa oirasanu